MSAꯒꯤ NE Advisor Ajit Naga Peace Talk amasung Kuki Jo Dialogue Maruoiba Thodang Lauragani. IVG Hanagi Special Director amasung Joint Intelligence Committee ki Chairman Oiramba Ajit Lal Union Ministry of Home Affairs ki Northeast Advisor oina appoint tawkhre loinana retired IV officer asina lead tawduna Naga Peace Talk Kuki Jo Dialogue amasung Maitai insurgent group singi Peace Talk ta Maruoiba Thodang Lauragani. Bharat Sarkar ki Ministry of Home Affairs ta Northeast ki Advisor oina appoint tawkhraba Ajit Lal in 2011 da chahi ahum gi oina National Security Council Secretariat ki makhada Joint Intelligence Committee ki Chairman oina thaupuram ki loinana Center da BJP lengak lakraba matung in 2014 gi May da matamdugi Home Minister Rajnath Singh na Ajit Lal bu Naga Peace Talk ki Interlocutor oina recommend tawki adubu NACN IM na MSA ki recommendation adu overrule tawduna RN Ravi bu NACN IM ga Peace Talk makha chathanaba Bharat Sarkar gi Interlocutor oina appoint tawki loinana RN Ravi na Tamil Nadu gi Governor oina appoint tawba matam in 2021 gi September fawba Interlocutor oina leiramki. MSA ki Northeast Advisor oina khankraba Ajit Lal Naga Peace Talk ta lead tawba khakta natana Kuki Jo Dialogue amasung Maitai insurgent group singi peace process ta lead tawgani. Himachal Pradesh ki Cadre ama oiriba Ajit Lal in 2008 ki 2011 fawba IB da Special Director oina leiramki loinana in 2014 gi March tagina July fawba Naga Political Talk ta lead tarumki. Haukiba February manga da so Ajit Lal amasung AK Mishra animak Frontier Nagaland Territorial Authority semagi matangda Eastern Nagaland People's Organization Nagaland Government amasung MSA ga tawna khiba tripartite agreement sign tawnaba du da su sarugyaki. Loinana chahi asigi February mari da New Delhi da AK Mishra na suda lairiba Kuki Jo insurgent group sing na chathakiba meeting aduda mahaki mahut silawgadawriba Ajit Lal da su pau piduna sarugyaki. Ajit Lal na Bharat Sarkar ki Ministry of Home Affairs ki Northeast Advisor oina khalakiba si Manipur da PR lengak lokthokhtuna anawba Chief Minister hablakibagi yamna crucial oiba matam asidani BJP na lead tawba Union Government asina paikhaliba mari oiba thabak sing asigi manungda Northeast political amasung security dynamic ta chauna impact piriba hojik political dialogue chathariba Naga Peace Talk amasung Kuki Jo insurgent group singi supek asisu amani. Isak Moibana lead tawba NACN IM asi RN Ravi gi makhada in 2025 ta India government ka framework agreement sign tawna duna Peace Talk chatharakibani. NACN IM gi maikai de gi Nagaland ga lonariba Assam Manipur amasung Arunachal Pradesh ki Naga tabalam sing asi amatoina punsinduna Greater Nagaland natraga Nagalim semgadawani haiba demand asini. Aduga hojik center ga dialogue chathariba Manipur gi su group ama oiriba Kuki Jo insurgent group singi maikai de gi community asigi oina legislature leiba union territory ama pigadabani demand asini. Churachandpur district ta lairiba Tangkhul sing asoi angam amata thokhaloi KSO Urkhul district Militant da hojik tholiba Kuki amasung Tangkhul furufani gi marakta unkhanariba sina maram oiraga Churachandpur district ta khundariba Tangkhul Christian sing ikai khumnabaga loinana asoi angam amata thokhandana safana thamgani haina KSO Churachandpur gi maikai degi thajaba pikre lubasigi maikai degi thadoraki cherol amana hairibana kanglu furuf masel nungsi chanana amasung Tangdu laitana laiminanaba miyamna hotnaminasi Kuki amasung Tangkhul Christian singi marakta thokhiba unkhanaba si akangnaba mafam amada thokpani. Hiram asigi matangda mari lainaba authority amadi community leaders singna ningthina yengsili. Oiriba phibam asida Churachandpur da lairiba miyam maru oina Tangkhul Christian singna mipaiba yaudana ingna chikna leibiu. Social media pairiba singna oiriba phibam asida hena pauthok chawthokpa yaba mawngda yumfam yaudaba aranba pau sandokpiganu. District asida khundariba Tangkhul ichol inaw sing ikai khumnabaga loinana safana thamgani. Kanglup Furup Masel gi marakta thajanaba tangdu laitaba amadi nungsi chanaba puraknaba honabada pumnamakna mateng pangbiu hairagli. Loinana Ukhrul district ki Litan da thokliba laibak thiba thogdo asi athubada santi amasung mahusagi phibam hanjilaknaba su appeal tawrakli. Furup ani gi waroisin puraknaba honabada mediana chawba thodang lahonningi micham taruk hatkraba Jiribamda ingtapa hanjilhanaba CM na khut lanthokre mar kangbuga unakre. Mitegi chahi nauribi angang ani yauna nupi taruk minungsi yaudna hatoklaga turel da langtharakiba Jiribam district ta ngasi Chief Minister Rimnam Khemchana chatuna ingtapa phibam hanjilhanaba khut lanthokibaga loinana mar kangbuga su unakre. Jiribam Assembly Constituency ki MLA Asau Udin District asigi DC lenga ki makok thongba official kayaga loinana tongan relief camp singna chatuna furufani makki lanjena duna lairiba mioi singa unaduna warishana ki Khongchat adugi matangda Chief Minister na paumi singda hai Jiribam district asi Manipur gi tunglam chata kanaba kaya marum pigadaba yamna potential leiba mafam amani. Wakholon asida yumfam oiraga Chief Minister gi fam hek paibaga district lana chatpa ahanba khongchatta Jiribam da lakhibani. Mausagi phibam hanjilhanba ngamdrabadi district asi mapung phana chawkharhanba ngamloi haina palladuna mahangna makha tana hai.
Furuf anigi marakta hauji ungkhanaduna thajanadaba kaya lairiba sigi waroisin ama puraknaba honabada medianasu achauba thodang lahoningi lamdam asida ingtapa fibam purakpa ngamdrabadi chaukhatpagi lambida khong thangjinba wagani haibasi khangna local club amadi maira paibisingna thabak tawbiyu Haukhibana haukhrabasu Furuf maselgi marakta thajanadaba lairibasi kokhanduna mausagum nungsi chanana laiminanabagi paujel puba oina jiribamda lakpani hainasu Chief Minister na makha tana phongdoki lanjinaduna lairiba Mar Furuf ki mioi singa unabada Chief Minister na hai yanadaba kaya lairabasu matau karamna fibam asi ohelakpano haibadu khanaminagadabani Kuki Naga Maitei haibagi mahuta Manipuri haibagi wakhalonda thabak tawminaba mathau tai aikhoi khudingmak Indian ngaktani haiba wakhalon asida yumfam oiraga anaubu Manipur amagi damak thabak tawminasi hainasu mahangna Tauki IDP sing karamba matamda masa masagi mayumda hanjil hangadadage haina paumi sing na hangbo wahangi paukhumda mang hai Chief Minister gi phampurakpa numita reni khakta ngairiba maramna IDP sing karamba numita masa masagi mayumda hanjil hangadage haibadudi chapchana phongdokpa lugani mamangda leramba PR gi lengangno so IDP sing hanjil hanbagi thabak paikhatpa horamle lenga asina su makhata na honari kanglu masal gi marakta lairiba thajanadaba sing kokhanduna ingchikpa hanjil halnaba honari haiki Kuki insurgent singi lamchat sajan mari lainaba center laingana ningthina laksin gadabani IDM hauji Ukhrul district ki Militant khulda thokliba watho ase athuba matamda loishinaba state amasung center laingana thubada loishinaba hona gadabani Yellow Furuf ichilinaw kayada nangliba awaba athubada koknaba hona gadabani lamhen tuhenba karam chawba Kuki insurgent singi lamchat sajan mari lainaba center laingana ningthina laksin gadabani haina Indigenous Development Mission na thadorakpa cherol amana hairi cherol asina makhata na haribana Immigrant Kuki singi karam chawba sajan namitei miyambu sanglaba matam kaya asi tangdu laitana leiba ngamhandana charangnaba leibak oihanduna thamli irang asina maram oiduna tha kaya PR rule leiduna democracy gi lengak lonsu phanghandana thamki adubu handak ikui kuiduna PR lengak loishinduna miyam gi lengak lehenduna lamdam asigi miyam sor khara hondorakpa tanja asida Kuki karam chawba kharana amuk Yellow Furuf oiriba Tangkhul ichil innaw kayada amuk landaduna awaba piri Kuki gi asiguma licha sajat kaya Yellow Furuf oiriba ikhoina kayam kuina khangduna leigadawribano handak litan gi thodokta Kuki sangi lamhen balam chatta awaba taraba Yellow ichil innaw Tangkhul singna nangliba awaba kayada lubasina thamoi sokna nungaitaba phongdokli Maitei singna sanglaba chahi kaya lamdam asingak senuna palakpana magi machil mana oiriba Yellow Furuf kaya awa na tarakpada kaidawnungda nungai thokna karisu khandana laithokpa ngamde lamdam asi oiraknaba honabada khudingmangna laukhiba thodang Maitei singna ikai khumnei ngasi su Kuki singi hanba leitaba singnaba kayana lamdam asi mache tanaba honari Yellow Furuf kaya gi apunbagi wakhal thugainaba honari adubu Maitei singi achetpa wakhal amadi thaunana ngakthoknaba honari matang asida Indigenous Development Mission IDM na thamjaningba wakhalon kharadi Kuki singi sarawulangda ikhoi luchingba singi wakhalon pethabiganu apunba Manipur gi wakhalon amadi thoram thaudada choi chang onbagi thabak amata tawbiganu hingminasi hingjage hairabadi condition thamlaga hingba khak yaroi haiki Litanda thokiba hingsa gi thodokta yum yangkhai hena mangta kre thodo asida chenariba singma sak khangdoknaba thijinbagi thabak chathari LD kho Haukiba tang tarik ki numidangdagi Ukhrul district Militant police station gi manung chanba sarai khong amasung masiga naknaba area singda Kuki amasung Tangkhul ani gi marakta nauna khut thongnarakpadagi yum yangkhai hena tangoi onkhre amaromda thogdo aduda hakthengna chenariba sing adu masak khangdoknaba honari haina Manipur sarkar gi deputy chief minister LD khona phongdokhre deputy chief minister asina makhata na haikibada litanda thokiba thogdo adu hena pakthok chawthoraktana ba amadi santi hanjinnabagi pandamda chief minister government security force amasung civil society group singi marakta coordination leina thabak tawri thaudo asiga mari leinana mipum khudingmak unaduna wakhal tahanna honari haujik fawbada honari basing asida positive sign lakpagi mami chawna tari adubu leiriba issue asi khudakta hekta loishinbadi yaroi adubu athuba matamda watho asigi waroisinama purakani haibigi thajabalai hingsa gi thogdoksing asida chenariba mioi sing adu haujik fawbagi oina chapchana masak khangmangamdri adubu chenariba sing adu athubada masak khangdoknaba thijinbagi thabak chathabal haure Hingsa gi thogdo asiga mari lainana yummai thaba amasung nongmai kapagi thogdo asigi matangda chamamnaba kaya lairi haina phongdokhi Amaromda litanda thokliba nongmai kamdaba amasung yummai thabagi thogdo adu ngarang athengba fawba chathaki ngasigi oinadi makhata na nongmai kapa amasung yummai thabagi pau leitri paugi source amana hairibana hojik fawbada thogdo asina maram oiraga Tangkhul amasung Kuki ani gi yum yangkhai gi mathakta mai chakre yummai thanariba adugi mathakta ngarang nungthil athengba fawba Kuki gi site gi automatic weapon sing sizinaraga nongmai kapna khinaba
Kapnakhre thongdok aduna maram oiraga mafam maduda leiriba mioi kaya mipainaduna lanjenaki hauzik Saraikhong amasung manak nakpa khulsingna kangluf animaki mioising loina lanjenakhibadagi khuntak lansibaga chap manana leiri maraksida KSO Ukhrul District ki maikaidagi Militant thokliba wat thongdok adu criminal class amanate mayai kabani sa chasin thakchilaga ungkhanaba amasung amana amabu ikai khumnadaba yauna aranba information na maram oiraga Kuki amasung Tangkhul ani gi marakta ungkhanabagi thongdok adu thokhibani KSO Ukhrul gi Vice President Marcy Khongsaina Haikibada kangluf anigi mioi ahum mari na yu thakchilaga ningai sangdanarakpadagi thongdok adu thokhibani masi communal gi oiba thongdok amanate adubu anti-social oiba kharana communal issue ama oina onthoknaba honabani thongdok asigi matangda hokibani thokaba numita Tangkhul Nagaland amasung Deputy Chief Minister yauna Militant Police Station da mifam pangthoktuna khana nainakre adubu madugi waroisin amata purakpa ngamkhide meeting adu loirakpada Tangkhul gi mioi kharana Kuki gi yum ahum mari mai thaki thongdok asi yamna laibak thibani haiki thongdok asiga mari leinana Myanmar da base tawba KNB gi maikaidagi Thadoraki Cherol Amana Haribana, Litan Saraikhong village the Tokiba Hingsagi Taudu Adu Kanglufani Gimio Sing Pungning Fatana Amasung, Dieta Lane Tabak Tonaba Apil directly, Litan Gitaudu Asi communal conflict Amanate Taudu Adu Kanglup singing Marakta Unkadabama when a chat Kibatara Badi Nakalani Maki Marakta, Hena Awaba Amasung Tangta the Pibam Amalakani, KNF Bina Masegi. Miyam amasung makoigi pari purigi oiba lamsing ngak sengani yumai thanaba amasung hingchai ai tambagi thawong khudakta lepkadabani matam chupada santi amasung tangdu laitaba phibam puraknaba honagadabani hari coordinating body of trade union hayeng general strike lauthokre Modi Sarkar na paikhaliba thabak thoram singi mayokta yaningdaba phongdoktuna hayeng February 12 da coordinating body of trade union na Manipur yauna Bharat sinba thungna general strike lauthokre Trade union asina thadorokpa cherol amada haribana Modi Sarkar na labor law singbo labor code 4 da pusinbaga loinana MG Narigabu maming onthoktuna muthanaba honnaba amadi longmi sinmi singi phangpham thokpa demand kayaga loinana hayeng asi Bharat sinba thungna general strike asi chathagadabani Kendra Sarkar na leba asigi oina sathina khudong thiningai oiraba economic policy chathaduna longmi sinmi singi punsi bu mang takhale Micham Praja Singdi Pochagi Mamal Atiapang na wangkhat khiduna senthok lambil leitaba kayadi awat apa kayana pek thale ngasi India da selthungi thong manadabagi chang angak pafangna khenare crore pati singi maral mathumna hainingai leitana hengale aduga mishi yamkhraba miyam amadi nongmagi chara nongkhamna ba fangdana wana punsi leli Privatization na mangda thamlaga changsilakpa Modi Sarkar gi economy policy na ina khunba amasung lairabagi marakta leiriba khenaba si amuka hena lapthokna hale Sarkar sigi corporate saugatpa fireb asina sinmi singi phangpham thokpa hak amasung social security gi hiram kaya da manghale hairi Canada gi school amana nongmai kapagi thodokta mioi tara Sire Kungamanga sokle Canada gi school Columbia da leiba Tambalar Readers Secondary School da thokiba nongmai kapagi thogdo amada mioi tara Sire Kungamanga na so panangkre Royal Canadian Mountain Police ki report machung ina school da nongmai kapsilakiba mioi adusu Sire hairi school manungna nongmai kapagi pau hek phangbaga police personal sing mafam adu da changsin ki nongmai kaplamliba mioi adu yauna thogdo adu da mioi tara sikhi matung tarakpada khanaba jaksin tharang lokhalakpa oina mafam adugi hek manak nangna leiba secondary amagi elementary school pumna makthonglon sin hankibaga loinana micham miyambu Mikup nahum singna lainaba khangan ki hairi